Khun Ngakpa Phaba Yaroi Amadi Manipuri Afspa 1958 Louthokkadabani Haiduna Singjamei Chingamakha Apunba Nupi Lamjing Lupna shinduna ngasi maikei adomda Wakat Meepham Chatthakhre Khun Ngakpa Nungsibiyo Khun Ngakpa Enayeda Sinaba Yaroi Amadi Manipuri Afspa 1958 Loutthokku Haibana Chingba play card kaya sizinaduna Chatthakiba Wakat Meepham Maduga Mari Lainana Singjamei Chingamakha Apunba Nupi Lamjing Lupki Joint Secretary S.S. Premabati na hai Iramdam masigi apunbagi saktam kannabagi damak chongthorakliba Khun Ngakpa Phaba Punba Yaroi Khun Ngakliba ichasing asi phibamna matamna yadaduna maraiba kannabagi damak kathokpa magaloinana chongthorakhibane makhoibu phaba punba asi mama oibi singna yaba ngamloi Manipur pumbadagi Afspa 1958 Louthokkadabani Haiduna mahakna makha takhi Akhoi kan biwa haina ibung ipa icha inaw mayam na laugiba matamda Manipurda laidiba state force ki ichine naw singna matamdu da khutta khulai pairaga su moina misam bazar akhoi bu ngakpi ba sembiba ngamkhide matam aduda aigi ibung ipa mayam na tawrakliba ihau asida akhoi gi iramda Manipur kandaba yade aigi lakai kandaba yade aigi ima isa kandaba yade haiduna matamdu da moise thokningda na Khun Ngakpa oina thokhibani matamdu da moi Jun megi tang ahumda moi makhuta khulai paikide icham chamba akhoi masa ngak thungna bagi damakta saigumba kaigumba pairaga Khun Ngaksakhibani ado khanghaudana akhoi Manipur sida pyar laklabani na icha isu ibung ipa mayamna chingkhongsia da Khun Ngaaga leijabasida makhoi bu phaba se akhoi tasengna yaningde makhoi phaba se akhoi ima iben adagi leiriba matai ma mase mayamna Khun Ngakpa phaba sidi tasengna yaningde makhoi bu phabigano haiba wafam asi thamjaningi